Okensu macha thiba phangde haina kaisu awaba oide. Bema ngamba ibema oken aduga ngambagi maru mapang kharaga sanai yunairi. Oken hida kharadi ngaure. Paisa purawo nasa kaningladi kaina moi mafadagi paisaro paisa bu udawada fanro sining sijero Ngambana bawa madu yade nasa adoine lawgadorobane ma siba yadrene ibemana harabani ibungo masiradi wa hiksangani ma lawgadabagi sarukne icha napi afabi ama lairisidi. Ngamba noglaga Ima nungsidra lawgadaw natene aigi nupi saraga thabak sunaba minay oina thamgadawani adu oirabadi sendu tingdredara Bema mamada onsilaga ima dahangamba ikhoinidi launabagumbanida. Ahal lamangi mamangda fawba ikai iki khangdre tukacharaba wahai kayani mamada tamliba. Ngambasu ikaibaga khangba nate noklaga taribani. Ibemana mina taraga fazade aikhoina ikhoi oire napabudi mawhalorunu adubu sekshiluko laikaina khangadi afaba oiroiko. Ngambana Farima adudi thoidu hayeng muklawrunaba tawruse babadaju imana hodopiro ngamba hoisu satkre. Lambida ngambagi mamanaba Anthony-na bhai kaino nang thoye mu lawdora ngambana lawdone omilade mana ni poro haije bhai nang wakal khara dekhalo noina thoye tawbirise kaino nang ju khangle natro thoi pokpadagi nungayo fangdabani haiba aduga nang na ju khangna khangsina daba amagum lairi ngamba thawasadana ma nungsibugi natro aina ma lawbige nungaina thambigi harise yarani nungsinarakaandra lawdre aduga nupi thirakanda atombi oyoidudi yarani mawa apana yai faraga lawni sida nangina thaunate Anthony sauna aigi thaunate somai hoi mawa apana yai haido akogo masana tabagini yarida nang hanaga manadre ai nanga puno tanjile ai chalage Anthony su ngambagi mataududa sauna chatki. Ngamba matomda solahui nawa galaude ai la laude haisini kushi mathangi numitni kunjo ayuk nganta sumangduda cha thakna khabar pari. Khanghaude ahauba khonjenda mama tabron he thoiba tabron noibo Tombi Rani Sinthoiba loina pakhana senthongnarai. kaido we haroge baba Kunjo khabardu Sinthoibada piraga sida yawre basi yengo Sinthoiba mapana pirakpa khabardu paiduna yengi. Ahan balamaiduda masa khangdaba nupi amagi asiba hakchang ama isingda tauduna leiramle. Sinthoiba madu parubada masadu swailawi. Manunggi waroldu khazana kupna pai. Aduga imungda sangkhiduna magi gari sodu puduna thoglai. Kunjona thoiba ngaiko aikoi julake mama lao salasi Tombi da onsilaga tombe nang yumsi sanglamuko asi hairamlaga makoyahum thuna chatkhi. Mafamduda leiramba ahal lamada hainaduna asiwa masadu yengba changi. Sinthoiba misak adu chumbra haina yengi. Aduga tapna tholaktuna gari da kakhatkhi. Kunjo machaki managa changlaktuna kamdawre chumlabra Sinthoibana nate baba Rani wakhaldu ngaihak ne tare. Makoyahumsu mayumda amu halaktuna chak ising charaga thabak chatnakhi. Ayuktuda Bimol yam sauna makhongdu gam thangduna Oken hoitam nalai. Oken mayam balakpaduda singnana kari leire tada Bimol mangolduda kakhatlaga fami. Wadi machet ama faw ngangde. Oken su makha tade.
ꯑꯀꯣꯟꯕꯗ ꯕꯤꯃꯣꯜ ꯈꯣꯟ ꯇꯞꯅ ꯏꯆꯥ ꯊꯣꯏ ꯊꯤꯕ ꯐꯪꯗꯦ ꯍꯥꯏꯔꯤꯁꯤ ꯐꯅꯗꯤ ꯀꯨꯏꯔꯦꯅꯦꯀꯣ꯫ ꯑꯣꯀꯦꯟ ꯈꯨꯝꯐꯝ ꯈꯪꯗꯦ ꯇꯨꯃꯤꯟꯅ ꯂꯩ꯫ ꯕꯤꯃꯣꯜꯅ ꯃꯈꯥ ꯇꯥꯔꯛꯏ, ꯄꯨꯂꯤꯁꯅ ꯀꯔꯤ ꯍꯥꯏꯔꯤ ꯐꯪꯅꯤ ꯍꯥꯏꯕ꯭ꯔꯣ? ꯑꯣꯀꯦꯟ ꯂꯠꯂꯠ ꯇꯧꯅ ꯐꯪꯅꯤ ꯍꯥꯏ꯫ ꯀꯔꯝꯕ ꯄꯨꯂꯤꯁꯅꯣ ꯅꯪꯅ ꯇꯥꯛꯂꯤꯗꯨꯅ? ꯍꯟꯗꯛꯇꯤ ꯑꯣꯀꯦꯟ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ꯫ ꯀꯩꯗꯧꯔꯦ ꯀꯔꯝꯕ ꯄꯨꯂꯤꯁꯅꯣ ꯍꯥꯏꯕꯅꯤ? ꯑꯣꯀꯦꯟ ꯆꯤꯟꯗ ꯊꯣꯛꯄ ꯑꯃ ꯍꯥꯏꯖꯤꯜꯂꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯄꯨꯂꯤꯁꯇꯅꯤ ꯇꯥꯗ꯫ ꯕꯤꯃꯣꯜ ꯅꯣꯛꯂꯒ, ꯀꯩꯒꯤꯅꯣ ꯏꯆꯥ ꯊꯣꯏꯅ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯒ ꯅꯣꯏꯅ ꯌꯨꯝꯗ ꯄꯥꯔꯇꯤ ꯇꯧꯔꯤꯗꯤ? ꯏꯁꯥꯁꯦ ꯏꯆꯥ ꯂꯩꯇꯕꯁꯤꯗ ꯀꯣꯛꯁꯤ ꯄꯨꯕ ꯉꯝꯗꯦ, ꯑꯗꯨꯗ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯕꯤꯃꯣꯜꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯋꯥꯗꯤ ꯀꯟꯅ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦ꯫ ꯖꯦꯝꯁꯀꯤ ꯃꯅꯥꯛꯇꯗꯤ ꯆꯠꯂꯨꯔꯕ꯭ꯔꯥ? ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯆꯠꯇ꯭ꯔꯤꯕ꯭ꯔꯣ? ꯊꯕꯛꯁꯤ ꯍꯦꯛꯇ ꯆꯤꯟꯕ꯫ ꯅꯪ ꯅꯨꯄꯤꯒꯤ ꯄꯥꯈꯣꯟꯗꯤ ꯆꯠꯄ ꯁꯪꯕ, ꯑꯗꯨꯒ ꯅꯆꯥꯒꯤꯅ ꯁꯪꯗꯕ꯫ ꯕꯤꯃꯣꯜ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯦꯀꯦꯟ ꯈꯔ ꯂꯩꯔꯦ, ꯑꯗꯨꯒ ꯇꯞꯅ ꯑꯃꯨꯛ, ꯏꯆꯥ ꯊꯣꯏ ꯑꯃꯗꯤ ꯏꯆꯥ ꯖꯦꯝꯁ ꯑꯩꯅ ꯌꯣꯛꯀꯅꯤ, ꯃꯁꯤꯗ ꯅꯪꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯁꯨ ꯌꯥꯔꯣꯏ꯫ ꯈꯣꯟ ꯈꯔ ꯀꯜꯂꯞ, ꯃꯄꯥ ꯑꯃ ꯑꯣꯏꯔꯒ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯌꯥꯎꯗꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯊꯝꯒꯗꯕ ꯅꯠꯇꯦ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯪꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤ, ꯍꯧꯖꯤꯛ ꯆꯥꯎꯔꯛꯂꯕ ꯃꯇꯝꯁꯤꯗꯅ ꯅꯈꯣꯏꯅ ꯑꯃꯨꯛ ꯑꯣꯠꯄꯤꯔꯤ꯫ ꯏꯆꯥꯅꯤꯅ ꯋꯥꯕ ꯄꯨꯝꯕ ꯑꯩ ꯈꯪꯏ, ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯑꯩꯕꯨ ꯅꯌꯥꯝꯕꯅꯤ ꯍꯥꯏꯅ ꯈꯟꯕ ꯌꯥꯔꯣꯏ꯫ ꯏꯆꯥ ꯊꯣꯏꯕꯨꯁꯨ ꯑꯩꯅ ꯐꯪꯅꯕ ꯊꯤꯅꯤ꯫ ꯕꯤꯃꯣꯜ ꯆꯠꯈꯤꯕꯒ ꯏꯕꯦꯝꯃ ꯍꯔꯥꯎꯅ, ꯉꯁꯤꯗꯤ ꯉꯥ ꯆꯥꯁꯤꯗꯅ꯫ ꯕꯦꯝꯃꯅ, ꯆꯥꯖꯦ ꯏꯃꯥ, ꯉꯁꯤꯁꯤ ꯌꯥꯝ ꯍꯔꯥꯎꯏ ꯍꯥꯏꯕ꯫ ꯑꯣꯀꯦꯟꯗꯤ ꯋꯥ ꯉꯥꯡꯗꯅ ꯆꯪꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯕꯦꯝꯃꯒꯤ ꯃꯆꯥꯅꯨꯄꯥ ꯕꯣꯏꯁꯨ ꯂꯥꯛꯏ꯫ ꯏꯕꯦꯝꯃꯅ, ꯀꯩꯅꯣ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯕꯣꯏꯅ, ꯁꯤꯁꯨ ꯑꯩꯒꯤ ꯌꯨꯝꯅꯤ ꯀꯩꯅꯣ? ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ, ꯀꯩ ꯂꯩꯔꯒꯦ ꯍꯥꯏꯕ? ꯕꯣꯏ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯒ ꯁꯣꯐꯥꯗꯨꯗ ꯇꯞꯅ ꯐꯝꯃꯤ꯫ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯏꯃꯥ꯫ ꯏꯕꯦꯝꯃꯁꯨ ꯐꯝꯊꯗꯨꯅ, ꯀꯩ ꯋꯥꯅꯣ? ꯀꯩꯅꯣ ꯑꯩꯅ ꯇꯧꯈꯤꯕ ꯗꯤꯋꯥꯟꯗꯣ ꯄꯤꯔꯛꯇ꯭ꯔꯤꯗꯤ? ꯄꯩꯁꯥꯗꯨ ꯏꯊꯟꯗꯒꯤꯔꯣ? ꯀꯔꯤ ꯗꯤꯃꯥꯟꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯆꯦ ꯐꯥꯔꯤꯗꯣ ꯑꯩꯅꯅꯦ, ꯑꯩꯅ ꯃꯤ ꯅꯦꯛꯂꯒ ꯐꯥꯔꯤꯅꯤ ꯀꯩꯅꯣ ꯏꯃꯥ꯫ ꯏꯕꯦꯝꯃ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯍꯥꯠꯇꯣꯛꯑꯣꯗꯅ ꯑꯗꯨꯗꯤ꯫ ꯄꯩꯁꯥꯗꯤ ꯄꯤꯔꯛꯇꯅ ꯍꯥꯠꯄ ꯇꯥꯕ ꯃꯁꯥꯅ꯫ ꯕꯦꯝꯃ ꯕꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, ꯑꯁꯦꯡꯕꯔꯣꯗ ꯁꯤꯔꯕꯣ? ꯑꯗꯨꯗꯤ ꯈꯪꯗꯦ, ꯍꯥꯠꯂꯣꯗꯤ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯄꯥꯎ ꯑꯝꯇ ꯂꯧꯑꯣ ꯍꯧꯖꯤꯛ꯫ ꯕꯣꯏ ꯃꯣꯕꯥꯏꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯏ꯫ ꯍꯜꯂꯣ, ꯑꯩꯅꯦ꯫ ꯅꯨꯄꯥꯗꯨꯅ, ꯍꯣꯏ ꯈꯪꯖꯩ, ꯀꯝꯗꯧꯔꯦ ꯑꯃꯗꯣ? ꯅꯨꯄꯥꯗꯨ ꯈꯨꯝꯐꯝ ꯈꯪꯗ, ꯁꯨꯝꯗꯧꯕꯅꯤ꯫ ꯕꯣꯏ ꯄꯤꯁꯨꯝꯗꯨ ꯁꯨꯞꯂꯞ ꯇꯧꯅ, ꯀꯩꯗꯧꯔꯕ? ꯅꯪꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯄꯨꯕꯅꯤ, ꯑꯗꯨꯗ꯫ ꯕꯣꯏ ꯋꯥ ꯃꯔꯛ ꯊꯠꯂꯒ, ꯑꯗꯨꯗ ꯀꯩꯗꯧꯔꯕ? ꯏꯁꯤꯡꯗ ꯆꯣꯡꯊꯈ꯭ꯔꯦ꯫ ꯕꯣꯏ ꯅꯣꯛꯂꯒ, ꯁꯤꯔꯝꯕꯅꯤꯅꯦ ꯑꯗꯨꯗꯤ? ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯒꯨꯗ, ꯑꯗꯨꯗꯤ ꯊꯝꯖꯔꯒꯦ꯫ ꯐꯣꯟꯗꯨ ꯊꯝꯈꯤꯗꯨꯅ ꯕꯣꯏ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ, ꯍꯤꯡꯂꯝꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯏꯕꯦꯝꯃꯅ, ꯀꯔꯝꯅ? ꯏꯁꯤꯡꯗ ꯇꯥꯈ꯭ꯔꯦ ꯍꯥꯏꯅꯦ꯫ ꯕꯦꯝꯃꯅ, ꯐꯔꯦꯗ ꯋꯥꯏ ꯑꯗꯨꯝ ꯁꯪꯉꯦ꯫ ꯁꯨꯛꯂꯕ ꯎꯃꯪꯗꯨꯗ ꯑꯀꯤꯕ ꯈꯪꯗ, ꯂꯝꯕꯤꯁꯨ ꯂꯩꯇ, ꯃꯁꯥꯇꯕꯨ ꯍꯤꯡꯂꯕꯗꯤ ꯈꯟꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯂꯝꯕꯤ ꯀꯗꯣꯝꯗꯅꯣ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯂꯥꯞꯅ ꯆꯤꯡꯃꯤ ꯈꯔ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯏ, ꯑꯗꯨ ꯎꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯕꯨ ꯀꯟꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯁꯨꯝꯅ ꯃꯤꯁꯤꯡꯗꯨꯅ ꯈꯨꯟ ꯇꯝꯅ ꯄꯨꯕꯤꯔꯛꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯍꯜꯂꯦ꯫ ꯅꯨꯄꯤ ꯑꯃꯅ, ꯏꯆꯥꯅꯨꯄꯤ, ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯑꯣꯏꯕ꯭ꯔꯥ? ꯉꯥꯟꯊꯣꯏꯅ, ꯏꯃꯥ, ꯑꯩ ꯏꯝꯐꯥꯜꯗꯒꯤ꯫ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄ꯭ꯔꯥ? ꯀꯔꯝꯅ ꯂꯥꯛꯏꯔꯥ? ꯉꯥꯟꯊꯣꯏ ꯃꯥꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯅꯨꯄꯤꯗꯨꯗ ꯇꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ, ꯐꯠꯇꯕꯁꯦ ꯏꯝꯐꯥꯜꯗ ꯌꯥꯝ ꯂꯩꯕꯅꯦ, ꯑꯩꯗꯤ ꯏꯝꯐꯥꯜꯁꯦ ꯌꯥꯝ ꯀꯤꯌꯦ꯫ ꯉꯥꯟꯊꯣꯏ ꯇꯞꯅ, ꯏꯃꯥ꯫ ꯅꯨꯄꯤꯗꯨ ꯉꯥꯟꯊꯣꯏꯗ ꯌꯦꯡꯂꯒ,
ꯍꯥꯏꯌꯣꯅꯦ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯑꯃꯗ ꯍꯥꯏꯌꯣꯅꯦ ꯑꯩ ꯏꯝꯐꯥꯜꯗ ꯍꯟꯅꯤꯡꯉꯦ ꯑꯃꯅ ꯁꯣꯏꯗꯅ ꯏꯆꯥꯕꯨ ꯊꯤꯟꯒꯅꯤ ꯑꯗꯨꯗ ꯅꯨꯃꯤꯠ ꯈꯔꯗꯤ ꯂꯩꯌꯣꯅꯦ ꯅꯆꯥ ꯄꯣꯊꯥꯎꯅꯦ ꯏꯆꯥ ꯌꯥꯝ ꯋꯥꯕ ꯃꯥꯜꯂꯤꯅꯦ ꯉꯥꯟꯊꯣꯏ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯁꯤꯟꯊꯣꯏꯕ ꯃꯆꯥꯗꯨ ꯆꯥꯛ ꯆꯥꯗꯕꯒꯤ ꯌꯥꯝ ꯋꯥꯅ ꯂꯩꯔꯤ ꯍꯤꯗꯥꯛꯁꯨ ꯀꯥꯞꯂꯤꯕꯅꯤ ꯉꯥꯟꯊꯣꯏꯒꯤ ꯋꯥꯈꯜꯗ ꯃꯥ ꯋꯥꯈꯜ ꯂꯩꯅꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯔꯥꯅꯤ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯊꯣꯏꯕ ꯁꯤꯟꯊꯣꯏꯕ ꯃꯃꯥꯗ ꯇꯞꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯃꯃꯤꯠꯇꯨ ꯀꯞꯄꯨꯕꯒꯤ ꯂꯣꯏꯅ ꯄꯣꯝꯂꯦ ꯔꯥꯅꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯣꯟꯊꯣꯛꯇꯨꯅ ꯀꯞꯄꯤ ꯊꯣꯏꯕ ꯅꯪꯕꯨ ꯅꯥꯕ ꯐꯔꯣ ꯀꯩꯗꯧꯕꯒꯦ ꯏꯃꯥ ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯍꯧꯒꯠꯂꯣ ꯏꯆꯥ ꯊꯣꯏ ꯊꯤꯔꯨꯁꯦ ꯏꯆꯥ ꯅꯥꯕ ꯐꯔꯣ ꯁꯤꯟꯊꯣꯏꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯞꯅ 이마, ꯑꯩ ꯅꯥꯕ ꯐꯔꯒ ꯊꯣꯏ ꯊꯤꯔꯨꯁꯤꯀꯣ. 이자 나부 파라가 토이 티브 잣니에 낭나 짝사드는 레이라가 그럼나 토이 티가니 이마, ꯑꯩ ꯊꯣꯏ ꯊꯤꯕ ꯆꯠꯄ ꯉꯝꯒꯅꯤ. ꯀꯨꯟꯖꯣꯁꯨ ꯆꯪꯂꯛꯇꯨꯅ ꯃꯃꯥ, ꯑꯉꯥꯡꯁꯤ ꯃꯄꯥꯟꯗ ꯈꯔ ꯄꯨꯊꯣꯛꯁꯤ. ꯔꯣꯕꯔꯠꯇꯨꯁꯨ ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯈꯤꯕꯅꯤ. ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯇꯨꯝꯁꯤꯟꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ. ꯋꯥꯈꯜ ꯆꯥꯎꯊꯣꯛꯅꯕ ꯆꯠꯀꯗꯕꯅꯤ. ꯁꯤꯟꯊꯣꯏꯕꯅ ꯕꯕꯥ, ꯌꯥꯅꯤ. ꯑꯩ ꯐꯔꯦ. ꯑꯩ ꯊꯣꯏ ꯊꯤꯕ ꯆꯠꯄ ꯉꯝꯃꯅꯤꯌꯦ. ꯀꯨꯟꯖꯣꯅ ꯆꯠꯀꯅꯤ. ꯏꯆꯥ ꯊꯣꯏ ꯊꯤꯕꯁꯨ ꯁꯣꯏꯗꯅ ꯆꯠꯀꯅꯤ. ꯔꯣꯕꯥꯔꯠꯁꯨ ꯂꯥꯛꯇꯨꯅ ꯁꯤꯟꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯤ. ꯚꯥꯏ, ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯕꯁꯤ ꯋꯥꯔꯅꯤ. ꯈꯔꯁꯨ ꯆꯠꯊꯣꯛꯁꯤꯗꯅ. ꯁꯤꯟꯊꯣꯏꯕꯅ ꯔꯣꯕꯥꯔꯠ, ꯊꯣꯏ ꯑꯃꯨꯛꯇ ꯊꯤꯕꯤꯌꯨ. ꯅꯪ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ. ꯔꯣꯕꯥꯔꯠ ꯁꯤꯟꯊꯣꯏꯕꯅ ꯊꯣꯏ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯈꯪꯕ ꯅꯠꯇꯦ. ꯉꯛꯅ ꯁꯤꯟꯊꯣꯏꯕꯗ ꯌꯦꯡꯂꯒ ꯀꯅꯥꯅꯣ ꯊꯣꯏ ꯍꯥꯏꯗꯤ? ꯀꯨꯟꯖꯣꯅ ꯏꯆꯥꯗ ꯍꯥꯏꯗ꯭ꯔꯦꯗꯅ ꯑꯩꯈꯣꯏꯗꯤ. ꯅꯪ ꯀꯀꯥ ꯑꯣꯀꯦꯟ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯊꯦꯡꯅꯔꯛꯄꯗꯣ ꯃꯥꯒꯤ ꯃꯆꯥ ꯊꯣꯏꯗꯨꯅꯤ. ꯔꯣꯕꯥꯔꯠ ꯉꯛꯅ ꯍꯥ, ꯉꯥꯟꯊꯣꯏ. ꯀꯨꯟꯖꯣꯅ ꯏꯆꯥ ꯉꯥꯟꯊꯣꯏꯗꯣ ꯏꯃꯧ ꯑꯣꯏꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ. ꯑꯗꯨꯗ ꯔꯣꯕꯥꯔꯠꯅ ꯀꯩꯗꯧꯔꯕ ꯕꯕꯥ? ꯀꯨꯟꯖꯣ ꯅꯨꯡꯉꯥꯏꯇꯅ ꯏꯆꯥ ꯊꯣꯏꯗꯣ ꯊꯤꯕ ꯈꯪꯗ꯭ꯔꯦ. ꯔꯣꯕꯥꯔꯠꯅ ꯀꯩꯅꯣ ꯕꯕꯥ, ꯀꯔꯝꯅꯅꯣ? ꯀꯨꯟꯖꯣ ꯋꯥꯔꯤ ꯄꯨꯝꯕ ꯔꯣꯕꯥꯔꯠꯇ ꯇꯝꯃꯤ. ꯔꯣꯕꯥꯔꯠ ꯅꯨꯡꯉꯥꯏꯇꯅ ꯁꯤꯟꯊꯣꯏꯕ, ꯑꯩ ꯁꯣꯏꯗꯅ ꯊꯣꯏꯕꯨ ꯊꯤꯒꯦ. ꯅꯪ ꯋꯥꯒꯅꯨ ꯑꯗꯨꯒꯤꯗꯃꯛ. ꯑꯩ ꯊꯣꯏꯕꯨ ꯐꯪꯅꯕ ꯊꯤꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ. ꯁꯤꯟꯊꯣꯏꯕ ꯔꯣꯕꯥꯔꯠꯀꯤ ꯋꯥꯍꯩꯗꯨꯗ ꯈꯔ ꯆꯥꯎꯊꯣꯛꯆꯩ. ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯊꯦꯡꯛꯁ. ꯁꯣꯝꯗꯅ ꯕꯦꯝꯃ ꯑꯃꯗꯤ ꯉꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯑꯣꯡꯗꯨ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯈꯪꯂꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯣꯏꯅ ꯍꯨꯞꯆꯤꯜꯂꯛꯏ. ꯅꯨꯄꯤ ꯑꯃꯅ ꯅꯈꯣꯏ ꯂꯩꯀꯥꯏ ꯄꯥꯜꯂꯤ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯍꯥ? ꯅꯈꯣꯏꯅ ꯀꯨꯁꯤꯔꯥꯁꯤ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯂꯩꯀꯥꯏꯁꯤ ꯑꯣꯛꯇꯕꯒꯤ ꯂꯩꯐꯝ ꯅꯠꯇꯦꯅꯦ. 이베마나 그이노 떠위리시보 아이코이네 가나다 까리란데 야우크라게 마얌나 마통 마람 칸다나 헥다 하이리시보 누피야마나 윰시다 누파 마사 아마 레이버도 kok토라오 이베마나 칸기다 노이디 얌나 우비라브로 마얌시보 누피야마나 하이 와라따비 아톰비 오이베기 하우나비도 오토라카노 예닌데 아톰비 오이라스네 마차 모아 파사나 세바도바 마야마 레이디세 아시기 마떡덤 자우네 와라따비기 하우나비 따로카노 koktora오 투나 나트라바디네 kaya nungayroi ꯕꯦꯝꯃꯁꯨ ꯈꯪꯒ꯭ꯔꯥꯎ ꯃꯀꯛ ꯑꯃ ꯁꯦꯠꯂꯒ ꯐꯨꯔꯤꯠ ꯃꯇꯠ ꯑꯃ ꯂꯤꯠꯂꯒ ꯊꯣꯛꯂꯛꯏ. ꯀꯩꯅꯣ ꯃꯌꯥꯝ ꯀꯩ ꯄꯥꯝꯒꯦ? ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯅꯪꯒꯤꯗꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯀꯥꯏꯗ꯭ꯔꯣ ꯍꯥ? ꯅꯪ ꯉꯁꯤ ꯅꯔꯨ ꯀꯣꯛꯂꯒꯅꯦ ꯈꯣꯡꯒꯣꯏꯅꯧ ꯍꯥꯏꯕ꯭ꯔꯣ? ꯕꯦꯝꯃꯅ ꯍꯦꯔꯥ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯣ. ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯗ ꯁꯥꯔꯤꯅꯣ? ꯅꯨꯄꯤ ꯑꯃꯅ ꯆꯦꯟꯁꯤꯟꯗꯨꯅ ꯕꯦꯝꯃꯕꯨ ꯐꯨꯕ ꯍꯧꯏ. ꯅꯪꯒꯨꯝꯕꯅ ꯑꯩꯈꯣꯏꯗ ꯎꯁꯤꯠꯇꯕ ꯅꯠꯇꯦꯛꯂ ꯍꯥ? ꯑꯇꯩ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯆꯦꯟꯁꯤꯟꯗꯨꯅ ꯕꯦꯝꯃꯕꯨ ꯐꯨꯕ ꯌꯥꯎꯔꯤ. 이베마나 ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯕꯤꯔꯒꯦ? ꯃꯌꯥꯝꯁꯤꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯦꯛꯇ ꯐꯨꯕ ꯌꯥꯕ꯭ꯔꯣ? ꯇꯥꯟꯖꯥꯅ ꯆꯥꯗꯨꯁꯨ ꯉꯝꯕꯁꯨ ꯌꯨ ꯉꯥꯎꯐꯤꯡ ꯉꯥꯎꯐꯤꯡ ꯇꯧꯔꯒ
ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯕꯦꯝꯃ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕꯅꯤ ꯉꯝꯕ ꯂꯥꯛꯄꯗꯨꯗ꯫ ꯅꯨꯄꯤ ꯑꯃꯅ ꯉꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯉꯝꯕꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯁꯤꯗ ꯍꯦꯛ ꯍꯦꯛ ꯂꯥꯛꯂꯤꯕꯁꯤ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯁꯦꯡꯅ ꯍꯥꯏꯌꯨ." ꯉꯝꯕ ꯈꯨꯗꯛꯇꯨꯗ ꯅꯤꯁꯥꯒ ꯄꯨꯡꯍꯟꯍꯜꯂꯤ꯫ ꯉꯥꯡꯂꯤꯕ ꯋꯥꯗꯨꯗꯤ ꯈꯨꯝꯗꯦ, ꯃꯌꯥꯝꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, "ꯍꯥꯏꯌꯨꯅꯦꯍꯦ." ꯉꯝꯕ ꯂꯂꯠ ꯇꯧꯅ, ꯁꯨꯝ ꯂꯥꯛꯄꯅꯦ." ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, "ꯀꯩꯒꯤ ꯁꯨꯝ ꯂꯥꯛꯄꯅ ꯍꯥ? ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯟꯕ ꯃꯔꯤ ꯀꯔꯤ ꯈꯪꯒꯅꯤ? ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤ." ꯏꯕꯦꯝꯃꯅ, "ꯀꯩꯅꯣ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯆꯨꯝꯂꯤꯕ꯭ꯔꯣ ꯍꯥꯏꯕꯅꯦ? ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ." ꯅꯨꯄꯤ ꯑꯃꯅ, "ꯅꯪꯒ ꯂꯩꯅꯗ꯭ꯔꯕꯁꯨ ꯅꯆꯥꯅꯨꯄꯤꯁꯤꯒꯗꯤ ꯂꯩꯅꯩꯅꯦꯍꯦ." ꯕꯤꯃꯣꯜ ꯃꯇꯩ ꯃꯅꯥꯎꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯇꯨꯅ ꯃꯌꯥꯝꯅ ꯇꯧꯔꯤꯕꯗꯨ ꯈꯥꯝꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯕꯤꯃꯣꯜꯅ, "ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ." ꯅꯨꯄꯤ ꯑꯃꯅ, "ꯏꯕꯨꯡꯉꯣ ꯕꯤꯃꯣꯜ, ꯍꯧꯖꯤꯛꯇꯤꯅꯦ ꯉꯥꯏꯗꯅ ꯂꯩꯕ ꯀꯥꯟꯅꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯅꯍꯥꯟꯈꯩꯅꯦ ꯅꯈꯣꯏꯒꯤ ꯃꯥ ꯌꯦꯡꯂꯒ ꯈꯥꯡꯕꯅꯤ꯫ ꯑꯣꯀꯦꯟꯁꯨ ꯂꯩꯔꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯐꯔꯦ, ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯁꯤꯒ ꯅꯨꯄꯤ ꯑꯁꯤꯒꯗꯤꯅꯦ ꯀꯩꯅꯥ ꯀꯠꯂꯅꯤ." ꯕꯤꯃꯣꯜꯅ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯉꯝꯕꯒ ꯕꯦꯝꯃꯒ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯩꯅꯥ ꯀꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯔꯣꯕꯥꯔꯠ ꯁꯤꯟꯊꯣꯏꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯔꯣꯕꯥꯔꯠꯅ, "ꯁꯤꯟꯊꯣꯏꯕ, ꯅꯪ ꯉꯝꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨ ꯋꯥꯍꯜꯂꯣꯏ꯫ ꯅꯁꯥꯗꯨ ꯈꯔ ꯐ꯭ꯔꯦꯁ ꯑꯣꯏꯅꯕꯅꯦ." ꯁꯤꯟꯊꯣꯏꯕꯗꯤ ꯆꯥꯅꯤꯡꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯝ ꯀꯣꯏꯕ ꯑꯣꯏꯅ ꯄꯨꯕꯤꯔꯛꯏ꯫ ꯁꯤꯟꯊꯣꯏꯕꯅ ꯃꯃꯥꯡꯗ ꯇꯣꯡꯂꯒ ꯔꯣꯕꯥꯔꯠꯅ ꯊꯧꯗꯨꯅ ꯀꯨꯟꯖꯣꯒ ꯔꯥꯅꯤꯒꯅ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕꯅꯤ꯫ ꯂꯝꯕꯤꯗꯨꯁꯨ ꯊꯧꯔꯤꯉꯩ ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯁꯤꯟꯊꯣꯏꯕꯁꯨ ꯋꯥꯈꯜꯗꯨ ꯈꯔ ꯅꯨꯡꯉꯥꯏꯕꯒꯨꯝ ꯑꯀꯣꯏꯕꯗꯨ ꯌꯦꯡꯗꯨꯅ ꯃꯣꯃꯣ ꯅꯣꯛꯅ ꯒꯥꯔꯤꯗꯨ ꯑꯗꯨꯝ ꯇꯣꯡꯂꯤ꯫ ꯆꯤꯛꯂꯕ ꯆꯤꯡꯌꯥꯗꯨꯗ ꯎꯆꯦꯛ ꯋꯥꯌꯥꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯅ ꯅꯤꯜꯂꯔꯦ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯁꯤꯟꯊꯣꯏꯕꯅ ꯌꯥꯝꯅ ꯈꯣꯏꯗꯥꯅ ꯇꯥꯔꯤꯕꯗꯤ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯈꯔ ꯇꯥꯝꯅ ꯈꯣꯡꯂꯤꯕ ꯀꯣꯀꯤꯜꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅꯤ꯫ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ "ꯀꯔꯣꯝ ꯃꯥꯏꯀꯩꯗꯅꯣ ꯀꯣꯀꯤꯜꯅ ꯈꯣꯡꯂꯤꯕꯁꯦ?" ꯔꯣꯕꯥꯔꯠ ꯅꯣꯛꯂꯒ, "ꯇꯥꯟꯅꯔꯨꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯕꯣ?" ꯁꯤꯟꯊꯣꯏꯕ ꯈꯨꯝꯗ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯇꯨꯃꯤꯟꯅ ꯇꯥꯝꯅ ꯈꯣꯡꯂꯤꯕ ꯀꯣꯀꯤꯜꯒꯤ ꯈꯣꯟꯖꯦꯜꯗꯨꯕꯨ ꯊꯋꯥꯏ ꯆꯪꯅ ꯇꯥꯔꯤ꯫ ꯀꯨꯟꯖꯣꯅ, "ꯍꯜꯂꯁꯤꯗꯅ ꯊꯣꯏꯕ." ꯁꯤꯟꯊꯣꯏꯕꯅ, "ꯕꯕꯥ, ꯀꯣꯀꯤꯜꯒꯤ ꯈꯣꯟꯖꯦꯜꯁꯤꯅ ꯈꯣꯡꯕ ꯂꯦꯞꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯂꯩꯈꯤꯁꯦ." ꯔꯥꯅꯤ ꯉꯛꯅ, "ꯀꯩꯅꯣ ꯊꯣꯏꯕ, ꯊꯦꯡꯂꯅꯤꯌꯦ." ꯁꯤꯟꯊꯣꯏꯕ ꯀꯣꯀꯤꯜꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯒ ꯑꯋꯥꯕ ꯀꯥꯎꯊꯣꯛꯆꯕꯅꯤ꯫ ꯇꯞꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ, "ꯏꯃꯥ, ꯁꯤꯒꯤ ꯃꯐꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤ. ꯀꯣꯀꯤꯜꯒꯤ ꯈꯣꯟꯖꯦꯜꯁꯤꯅ ꯑꯩꯕꯨ ꯑꯃꯨꯛ ꯑꯋꯥꯕ ꯄꯣꯊꯥꯍꯜꯂꯤꯕꯅꯤ." ꯔꯥꯅꯤ ꯃꯆꯥꯒꯤ ꯃꯁꯝꯗꯨ ꯅꯥꯟꯊꯕꯤꯗꯨꯅ, "ꯉꯁꯤꯗꯤ ꯊꯦꯡꯂꯦ, ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯁꯤ. ꯏꯆꯥꯅ ꯄꯥꯝꯖꯕ ꯀꯣꯀꯤꯜꯒꯤ ꯈꯣꯟꯖꯦꯜꯗꯣ ꯍꯌꯦꯡꯗꯒꯤ ꯄꯦꯟꯅ ꯇꯥꯔꯣ." ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯍꯜꯂꯛꯑꯦ꯫ ꯔꯣꯕꯥꯔꯠꯁꯨ ꯁꯤꯟꯊꯣꯏꯕ ꯍꯣꯏ ꯊꯅꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯁꯤꯟꯊꯣꯏꯕ ꯃꯁꯥꯗꯨ ꯈꯔ ꯅꯨꯡꯉꯥꯏꯕꯒꯨꯝ ꯇꯧꯏ꯫ ꯃꯥꯒꯤ ꯐꯣꯟꯗ ꯋꯥꯜꯄꯦꯄꯔ ꯊꯝꯂꯤꯕ ꯉꯥꯟꯊꯣꯏꯒꯤ ꯐꯣꯇꯣ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯂꯒ ꯃꯣꯃꯣ ꯅꯣꯛꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯏꯍꯧꯔꯛꯏ꯫ "ꯊꯣꯏ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯕꯒꯦ? ꯗꯗꯥ ꯌꯥꯝ ꯋꯥꯔꯦ. ꯅꯪꯕꯨ ꯑꯃꯨꯛꯇ ꯂꯥꯛꯑꯣ, ꯗꯗꯥꯒꯤ ꯊꯣꯏ." ꯉꯝꯕꯒꯤ ꯌꯨꯝꯗꯅꯤ ꯑꯣꯃꯤꯂꯥꯅ ꯈꯜꯂꯝꯕ ꯄꯨꯝꯅꯃꯛ ꯇꯥꯌꯣꯟꯅꯔꯦ꯫ ꯃꯧ ꯑꯅꯤꯃꯛ ꯅꯨꯡꯇꯤꯒꯤ ꯂꯥꯎꯅꯗꯕ ꯅꯨꯃꯤꯠ ꯌꯥꯎꯗ꯭ꯔꯦ꯫ ꯃꯧ ꯑꯅꯤ ꯈꯠꯅꯔꯤ ꯃꯇꯤꯛ ꯄꯇꯤꯗꯤ ꯎꯀꯥꯏ ꯇꯛꯂꯕꯅꯤ꯫ ꯑꯣꯃꯤꯂꯥꯅ, "ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ, ꯅꯪꯕꯨ ꯅꯨꯄꯥꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ ꯍꯥ? ꯃꯇꯨ ꯂꯩꯔꯕ ꯄꯥꯈꯪꯁꯨ ꯅꯠꯇꯕꯁꯤꯗ ꯏꯀꯥꯏꯗ꯭ꯔꯣ ꯅꯃꯥꯏꯗꯣ?" ꯕꯦꯝꯃꯅ, "ꯑꯍꯥꯌꯣ, ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤꯅꯦ ꯑꯩꯗꯤ ꯅꯨꯄꯥ ꯃꯨꯟꯗꯕꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯄꯁꯤꯗꯤ꯫ ꯑꯩꯈꯣꯏꯗꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯗꯗꯥ ꯑꯩꯒꯤꯅꯤ ꯍꯥꯏꯅꯅꯦ ꯃꯤꯡ ꯊꯥꯗ꯭ꯔꯤꯕ, ꯅꯪꯗꯤꯅꯦ ꯃꯤꯡ ꯊꯥꯅ ꯊꯥꯅ ꯂꯩꯔꯤꯕ꯫ ꯅꯪꯅꯁꯨ ꯅꯤꯡꯗꯕꯒꯤ ꯅꯇꯟ ꯇꯟꯕꯒꯤꯅꯦ ꯅꯨꯄꯤ ꯄꯨꯔꯛꯑꯣ ꯍꯥꯏꯅ ꯁꯥ ꯁꯟ ꯊꯥꯕꯒꯨꯝ ꯊꯥꯗꯣꯛꯂꯕꯅꯤꯅꯅꯦ ꯑꯩꯁꯨ ꯐꯥꯔꯤꯕ꯫ ꯀꯨꯁꯤꯅꯦ ꯀꯨꯁꯤ, ꯍꯧꯖꯤꯛꯇꯤ ꯀꯂꯛꯂꯝꯃꯅꯤꯅꯦ ꯍꯥ."
Ngamba wana ꯊꯕꯛ ꯍꯜꯂꯛꯄꯗ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯅ ꯋꯥ ꯉꯥꯡꯗꯕꯤ ꯏꯃꯨꯡ ꯆꯪꯈꯤ꯫ ꯕꯦꯝꯃꯅ ꯍꯩꯃꯥ ꯗꯗꯥ ꯂꯥꯛꯑꯦ꯫ ꯕꯦꯝꯃꯁꯨ ꯆꯪꯈꯤꯕꯒ ꯑꯣꯃꯤꯂꯥꯁꯨ ꯉꯥꯡꯗꯅ ꯇꯥꯟꯅꯔꯛꯏ꯫ ꯍꯩ ꯅꯪ ꯀꯥꯗꯒ ꯄꯨꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯄꯇꯤ ꯉꯁꯥꯏꯗꯒꯤ ꯍꯤꯡꯈꯣꯜꯗ ꯊꯕꯛ ꯁꯨꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯧ ꯑꯅꯤ ꯈꯠꯅꯕ ꯂꯣꯏꯅ ꯇꯥꯏ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯤꯡꯒꯣꯜ ꯃꯇꯣꯟꯗꯨꯗ ꯐꯝꯃꯒ ꯁꯨꯠ ꯀꯞꯊꯣꯔꯛꯏ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ? ꯃꯧ ꯑꯃ ꯂꯥꯛꯅꯕ ꯉꯝꯗ꯭ꯔꯤꯉꯩ ꯑꯅꯤ ꯁꯨꯔꯕꯀꯣ? ꯃꯧ ꯑꯅꯤ ꯈꯠꯅꯕꯒꯤ ꯃꯈꯣꯜꯗꯨ ꯑꯃꯨꯛ ꯇꯥꯔꯛꯄꯗꯨꯗ ꯄꯇꯤ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯉꯝꯕꯅ ꯀꯩꯅꯣ ꯊꯥꯗꯣꯛꯅꯔꯣ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯑꯅꯤꯕꯣ? ꯃꯧ ꯑꯅꯤꯗꯨꯁꯨ ꯃꯁꯝ ꯐꯣꯏꯅꯔꯤꯕꯅꯤ꯫ ꯄꯇꯤꯅ ꯍꯩ ꯏꯕꯨꯡꯉꯣ ꯏꯁꯤꯡ ꯄꯨꯔꯛꯑꯒ ꯍꯩꯖꯤꯜꯂꯨ꯫ ꯉꯝꯕ ꯏꯁꯤꯡ ꯕꯥꯔꯇꯤꯜ ꯑꯃ ꯄꯨꯔꯛꯂꯒ ꯈꯟꯅꯔꯤꯕ ꯑꯗꯨꯗ ꯍꯩꯖꯤꯜꯂꯤ꯫ ꯐꯔꯩꯅꯤ ꯁꯤ ꯑꯣꯏꯗꯤ ꯐꯔꯩꯅꯤꯕ꯫ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯩ ꯈꯪꯅ ꯍꯟꯗꯣꯛꯅꯩ꯫ ꯄꯇꯤꯅ ꯑꯣꯟꯊꯣꯛꯅꯁꯨ ꯂꯦꯝꯗꯦꯗꯀꯣ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ꯫ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯁꯤꯁꯦ ꯋꯥꯏ ꯇꯩꯊꯣꯛꯍꯜꯂꯨ ꯑꯗꯨꯒ ꯋꯥꯏ ꯇꯥꯁꯤꯜꯍꯜꯂꯨ꯫ ꯄꯇꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯉꯝꯕꯅ ꯇꯥꯔꯦꯗꯅ ꯍꯥꯏꯔꯤꯁꯦ ꯂꯣꯏꯅ ꯇꯧ ꯑꯩ ꯃꯤꯋꯥ ꯇꯥꯍꯜꯂꯛꯀꯅꯣ꯫ ꯉꯝꯕꯁꯨ ꯀꯥꯗ ꯆꯪꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯀꯥ ꯑꯅꯤ ꯑꯗꯨꯗꯗꯤ ꯑꯝꯇ ꯆꯪꯗꯦ꯫ ꯃꯃꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯆꯪꯈꯤ꯫ ꯕꯦꯝꯃꯒ ꯑꯣꯃꯤꯂꯥꯒꯁꯨ ꯇꯧꯗ ꯌꯥꯗꯕꯒꯤ ꯏꯁꯧ ꯂꯥꯡꯗꯅ ꯊꯕꯛꯇꯨ ꯂꯣꯏꯅ ꯇꯧꯔꯤ꯫